Arambai News Guwahati da Maithelongi pau tabiriba singbu ihan hanbamuktada chingangbam Susitra Ranina khurumjari. Hauzik pungpham asi fawgi oina maruiba samlapa pau khara longminarase. Guwahati dagi handakta nomunini mamangda mangkhiba machin manau ani Dimapur da phangkhre. Angang ani asi amana Saini Shamanta Kawi Happy Montessori School Guwahati da class 9 tamli aduga mawpwa asina Prince Samanta BK Academy Guwahati da class 2 tamli. Machin mawpani asi Beltolagi Bakrapara area dagini school chatkibadagi halakhidabani hairi. Adubu matang asida panjaningmadi machin mawpani asi mama poktabina yokpani. Angang ani asigi asengba mamadi Manipuragini Moirangda leiba mapamda laikre hairi. Mama tombina haimanbadagi amadi chaimanbadagi angang ani asi mamagi manaktamna chatpani su hairi. Adubu makhatana akupamarol hausiksu chapchana khangbangam. Ngarang Numaizing Numid Bharat Raksa Manch Assam Branch ki Maikei digi Mioi Taruk Habadi Hitesh Dev Sharma Sujit Pathak Khemamayum Dilip Amadi Vidyadhar Dekana Chingba Mioi Singiti Mamana Assam gi Governor ga Unaduna Prime Minister Amadi Home Minister gi Mafamda Demand Taret Yauba Memorandum Ama Pishinkre. Memorandum aduda pankiba demand sing adudi Manipurda NRC athubida chanahanba mitop changlakpa thingnanaba Manipur Myanmar tainabangam khai athubida laser fencing khabiba narco terrorism bu maru phangna manghanba Manipur gi chingi lamsingda mayai khaba chinjaki plantation sing maru phangna manghanba Mitei Purupo ngakpi senbibagi guarantee pibiba Manipur gi yelhomi yoriba mitei purup asibu ngak senbiba amadi makhal khudingmakki khudong chabasing pibiba loinana Manipur gi chingi lamdamda khundariba kuki singbu army thajinduna makhoigi mathakta kupna thijin hannaba hariba demand tarit asi yauke memorandum submit tawraba matung lubasina sinduna Dispur Press Club ta paugi mifam amasu pangthoke National media amadi local media singsu yaukiba paugi mifam asida Bharat Raksa Manch ki maikei dagi Manipurda hauzik oriba violence asi mapan lebaktagi mitop changlaktuna thokhanbani hairaduna mitei gi damak demand tarit asi pibinaba amadi central government na midyeng changbiduna yamnamak athubida Manipur gi issue asigi waroishin ama pubiraknaba taksinki Lakipur Subdivision gi manung channa khungang singda club amadi organization semgatuna lambi thong ising larik laisu sana khonabana chingba hiram khudingmakta awonba puraknaba hotnariba United Club Organization Lakipurna saruk yarduna ngarang August 3 Nomaizing numitta mas parada khungang asigi nongna lup ama sembagi mifam Huyam Mohan gi yumda phamkhre Huyam Bino Kumar mifam apu amadi UCO gi president Khadim Kantana chief guest Oi Kiba Mipamasida, Yukogi General Secretary N. Nandamohan, Dr. P. Raj Bihari, Laukham Shyamol, Changamayum Ibopisak, Huyam Bir, Sanam Pradeep, Amadi Mutum Ranbir Su Sarukyaki. Huyam Mamu Babuna, Conducto Kiba Thormasida, Kupna Kananingarabagi Matung, Miam Amatoina, Maspara Chocolate Lamzing Club Koba Nuba Organization, Ama, same cray. Nauna Pampugadaba Singh the President Oina Sandam Pradeep VP Oina Huyam Surjit Amadi Mutum Ongvi Braja Sakhi General Secretary Oina Huyam Bino Kumar Assistant General Secretary Oina Huyam Shyam Amadi Guru Mayum Ongvi Nena Sarma Treasurer Oina Moirangthem Nabukumar Loinana Sports Secretary Oina Huyam Mohanbu Khanke Matam Kharani asida club asi registration tawnabagi thabak hawragani haina UCO gi General Secretary N Nanda Mohan thadorakpa chirol amana phongdorakli Manipurda numit mangani chupna leiduna ngasi Manipurda thogliba kanglupki irang asida lanjinduna leiriba inmate singda angamba mateng pangluraba matung ngarang silcharda halakhiba makalgi mihut sing lubasigi member organization singna Manipuri guest house konjeng lekaida taramna okre Chairman R.K. Sanahal Amdi, Special Invitee Dr. K.N. Chan, Spokesperson Arambam Nandababu Amdi Yumnam Nadia Chana, Mipamapu Mithunglen Oina, Daister Pamke. Dr. K.N. Chana, Manipur Kongcharadugi Marik Chumba Paudam Ama, Mayam da Tamlaba Matung, R.K. Sanahal Nasu, Leihoriba Inmate Singi Matangda Paudam Piduna, Mayam da Tahanke. Mamangi Athoba Ningsing Loop Amadi
Mitei Pukailup Anigi Khongchat Yaukiba members sing Amadi Handak Chaluba Makalgi members sing Busu Makalgi Maikidagi Lengyan Piyanduna Tarana okay. Makalgi Khongchat Sida Salaicha Pibarel Punsi Marup Langdum Manipurasu Selgi Mateng Pangki Bagaloinana Mihut Ani Arkesana Halamdi Dr. K.N. Chana Manipurgi Chief Minister N. Birenga Unaduna Irangasi Atumatam the Loishin Vinaba Apil Toki Amadi CM Nasu Loishinaba Hotnagani Haina Tazaba Piraki Haide. Makalna Manipura Laktuna inmate sing the Mating Pangbirabagi the Maktagat Pafongdoraki Hainasu convener Seram Herazitna Tadoropa Chirol Makatana Fongdora Clay. Loinana Manipuri Guest House Konjing Lake Kaya Simakta the Pumkiva Makalgi Mipam Amada Warip Oina Lagribo Augustara Humdoida Asamgi Mitei Kungi Club NGO Mairapai Bilu School Amadi College Singda Ayuki Pungtarit Makaida Mayam Punna Chap Manaba Pungpamda Matu Terit Ki Piral Chinkatpiu Loinana Bir Tiken Rajit Ki Photoda Leisu Katuna Minute Ama Tumina Leiduna Nungai Taba Pongdok Minasi Haina Amatoina Warip Loki Heidi. Athoba Ningsing Lubna Mapung Paba Thoram Ayuki Pung Marida Ekairol Isai Satuna Kunda Chatkani Pung Nipanda Pulertol bypass Lariba Tangal General Gi Mita Mamangda Mayam Punduna Haile Katlamatung Lakipur Bazar Tamna Miamgi Oiba Yaipa Kongchat Amasu Chatuna Lakipur da Lariba Beauty Kendrejit Ki Mitamda Haikat Laikat Tamlabamatung Ningthem Pukrida Tarpan Katkani Amadi Lakipur Bus Standa Miamgi Oiba Mipam Amasu Pangthokani Haidi. Manipuri Sahitya Parisad Assam Sonai Awang Masana International Yoga Day Gamri Lina Pangthokiba Layek Pagi Hidana Pagi Thoramgi result August Mangada Lauthokre Thoramasida Puna School Tarani Thoidagi Mahairoi Chahum Supna Mangana Sarukyaki Thoramasibu Mapung Pan Bibagi Damag Awang Sonai Masagi General Secretary G.K. Karunamurti Misrana Oza Amadi Mahairoi Shingbu Thagat Pafongdorakle Mana Pangkraba Mahairoi Shing Adudi First Prize Ta N. Kanchan Class 8 Maspara Manipuri ME School Second Prize Ta S. Sumit Class 9 Sonai Jubati Singh Manipuri High School Amadi T. Sonia Class 10 Madan Kulabati High School Third Prize Ta N. Rohit Class 8 Sonai Jubati Singh Manipuri High School Menoka Class 7 Sonai Jubati Singh Manipuri High School Babina Class 7 Kaptanpur Jagat Singh Manipuri ME School BB Aisa Class 8 Saparmena High School Amadi Rachna Begum Mari Ani Taruk Number BB Gram LP School Dagini Hauzik Manipur Ki Pauda Kokobina Manipur Lenga Ki Mayokta Matam Kaktaba Social Boycott Lauthokre Haukiba July Kunmapan Chin Kuki Narco Terrorist Ki Mayokta Chatakiba Mass Rally Gi Matamda Miyamna Thamkiba Demand Thabagoina Pangthoktabagidamag Kokobina Ngarang Manipur Lenga Ki Mayokta Indefinite Social Boycott Asi Lauthokibani Hariba Public Demand Asigi Saruk Amoina Numit Mangani Gi Manungda Special Assembly Session Ama Kaunanaba Kokobina Lengakta Haizaki Madugi Ultimatum Haukiba July Haukiba August Mangada Loikre Adubu Lengakna Demand Sing Adu in Toktuna Tambaga Loinana Miamgi Demangi Matungina Tabakto Haiba Yakide Maramaduna Miamgi Demand Sing Asi Pidriba Fauba Hauzik Paliba State Lengakasi Boycott Tonanaba Kokomina Miamda Haizerakle Manipur Tholiba Irangasi Laksinaba Central Paramilitary Force Company Chamaga Kunmari Amadi Army Amasung Assam Rifles Ki Kalam Chamaga Marphumari Thazilakrabagi Matung Ahenba Central Armed Police Force CAPF Company Taramasu Aeroplane Ki Kuthangda Manipura Thazilakre Haukiba August Mangagi Numidang Athingba Faw the Punna Flight Mangarak Piraktuna CAPF personnel singasi Honjilakibane Nona Honjilakiba Company Tarasigi Manungda Company Mangana Chochanpurda Aduga Company Mangana Kangpokpida Thazingani Hairi Makoina Chochanpur Amadi Kangpokpida Leramba Assam Rifles personnel singi Mahud Silaba Yai Habagi Thazabayaba Paw Masu Pangle Kwaktalam Khai Ward number Nipan Dagi Yumnam Pishak Yumnam Prem Kumar Amadi Yumnam Jitenbu Hokibo August Mangagi Anganba Ayukta Masagi Mayumda Tumduna Leiringai Chin
kuki narco terrorist singna yamnamak mihat thina hatlam kiba thodok adubu Committee for Peace and Social Harmony Head Office kakchingna akanba moongda condemn torakle masagi mayumda tumduna leiringai mihat thina hatlaba fawbada Manipur amati Central Lengakna kayam kuina tumina yingduna leigadoribano asigumba mihada sidi Supreme Court natana International Court of Justice da fawba pukhatpham thoe aduga masing thingamdana thajilakliba Central Force asi mitaibu tamthina hatpa tuppa amadi yumkai mai thaba yengba lakpa oiragadi athuba matamda Manipur thadoktuna chatkinaba committee asina hairakle Haukiba memory thodok viral oikiba adugi matangda parliament session gi mangoinana Prime Minister Narendra Modi na thodok adubu malem pumbada yamnamak chakhuttaba amoina uhan khiba loinana masagi mayumda tumduna leijaba miyoi yum amatagi miyoi ahum hatpa matamdana wai amatta fawba phongdokhidabasi angakpani ngaktaba ngamde India lengaki kari aronba agenda leibage hainasu committee asina makhatana wahang hanglakle Ngarang nungthil sarangna pungama makhairom tabada tronglawbiga thangnana lairiba khudek pi larel hairiba mafam asida kuki militant singna mitaida nongmai kapsilakre nongmai kapatana tana bomb na chingbasu kapsilaktuna pokhai hanki hairi khulngali volunteer singna kuki militant singi maikai tamna nongmai kapsinbadagi kuki militant sing khongpham khajik handoki su hairi Nungthil pungahum phawba leptana nongmai kapna khi nongmai kapna bagi pawsi tabadagi khulngakpa khunja volunteer sing amadi Manipur gi mafum kya lal pangnanaba lakhiba miyoi singna kwakta bazar amati nongmai kapna phomgi manak nagna masing yamnaba miyam thomjinduna kuki militant sing takthoknaba August 5 gi nongmai kapnaba duda kuki militant kungi mathakta sikhi su hairi Kuki militant sing asi bahakchang sing Chochanpur District Hospital da thamki makogi manungda lungri setpa Myanmar narco terrorist kharsu yawi hairi Maraga sidangarang athingba fawda kwakta da kuki militant singa mitei volunteer singa akanba moongda nongmai kapna ki bomb amadi rocket launcher na chingba kuki singna siznarakhi su hairi Maragasida Manipurgi Biren Lengakta Amatangarabi Nupi Minister Nemcha Kipgena BJP gi Hanagi spokesperson Chongtham Bizoy gi Mayokta case palagani kihelakre Bizoyna Minister asigi Mayokta handakta maral siraduna Minister asina Nagaland gi Hebron da Nation IM Luchingba TH Muiwaga unaduna Kangpokpi district asi Naga territory ni haina lauthokhiba dugi mahudoina Nation IM dagi mahakna support phangki haiba wafam adugi mayokta warning torokhibani loinana pung nipu nipan phawbugi manungda hanagi spokesperson asina masana yana mayam mamangda lale haijarakadabani hainasu Biren Lengakta amatangarabi nupi minister Kuki Nemcha Kipgena singnarakli Ngasi August 3 Assam Rifles ke mayokta Manipur gi mera paibi singna paktaknana wakat khongjang changsilagani lauthokhibaga loidana sem saba pumbasu loikre Tulihal mamang lekai gi ibudau khunjawbagi sanglenda mera paibi singi oiba mifam ama phamladuna lawkhiba warep singi manungda AR gi mayokta akanba khongjang changsinbata natana handaki torbung banglada changsinba miyamgi khongjangda AR na micha miyambo ngak senbagi mahutta chemical weapons na khibata natana mera paibi singda khongna fawba kawduna jathakhiba henjinba thong taraina lawfam thokte maramaduna changsingadoriba khongjang asida lamdamasigi miyamnasu sogatpiu haijarakle Haukiba August ani Mar People's Convention Democratic Manipur region na thokiba statement amada jiribamgi khungang sing amadi lamgi mapu marni loinana Manipur government tagi separate administration ama oinanabagi damak political demand tawba hauragani haiba wafamasi yumpham yaugdaba amadi laibak thiba wafamni masida liching na yamna hakchinna lawbaga loinana akanba moongda condemn tawrakle Nagalamaromda jiri miyamgi ihul khangbiduna Mar Inpui jiri region na kanna hotnabiduna hariba statement asibu withdraw tawhankhiba dubusu thagatpa phongdorakle ining thau Chochan Maharaj ki matamda Mauzadar na chingba haptuna Manipur gi lengak sasanda saruk yaduna leiraklaba hingsagi thodok kaya mami tadana leiraklaba lamdamasibu government ka su tongnaduna leiriba HPC D gumba group amana jiri gi santi thugaina ba hotnarakliba thongasi lichingna tumina yengduna leithokhloi jiri miyam ga loina na chap ma chana thengnanaba hotnagani hairakle
Nakal amaromda Manipur lengak amadi India lengakna suda leiba militant group amana ground rules sing thugaiduna santi thugaina ba thong kya chatharakliba sida tasin usinadana leiba simak yamnamak pende mairik pidagi maijawbi hoduna chaklabadi madugi tekchak lengakna pugadabani hainasu secretary Lubasigi Secretary L. Ranjan Maitena Thadorok Pachirol Amana Makatana Fungdorakli. Aroibida, Masigi Dentak Pamaroiba Pau Kara. Duran Cup ki Chamaga Kuntrani Toy Suba edition, Haukiba Tangzuna made Assamgi Kokrajharda Hodokre, Lebagasi Defense Minister Rajnath Singh Su Sarukyara K. Assamgi Boko area da Japanese encephalitis number Maduna, Mioi, Ani Lay Kitre, Anigi Pibam Yamnamak Luna Lady Su Hairi. NDA की पार्टनर ओरिबा कुकी पीपल्स अलायंस KPA ना मणिपुर पालिबा बिरेन लेंगाक्तगी सपोर्ट ngarang lokthokre ngasi dagi Imphal West district ta ayuki pung manga dagi numidungbagi pung 12 fawba curfew komthoklagani Imphal East ki New Chekon da laiba Emmanuel Cotes ta mai horakre adubu matam chana fire brigade laktuna ngarang mai asi kanbangamki mai chakpagi maram short circuit oibadagi ni hairi United Naga Council UNC na Lagriba August Mapan Manipur ki Naga issue singi oina achoba mass rally ama chatlagani framework agreement ta yumpham oiraga Naga political issue santaina nabagi demand toroduna rally asi Tamenglong Chandil Ukhrul amadi Senapati da chatkadoribane Arunachal gi tesang fasangna rubaru Mr India National University lup ukre duga Sikkim gi Revan Pradhana rubaru Mr India English kulhumdoi North East gi lup ukre Gawada pangthuki bathoramasida Revan Pradhana Model of the Year North East English ani kulhumdoi gi title phanglakhi NPP gi mihud khutpu ama handak Delhi da Home Minister Amit Shah ga unarubada Manipur da India na laiba makhaidi Manipur na India da tiliba makhaidi state asida tongan ba lengak separate administration kainongoi indasu thamloi haina Amit Shah na thajaba pirakhi hairi Haryana gi Home Minister Anil Vij na nu da tholiba violence asi pre-plan ni harakiba adugi paukhum oina Congress ki Udit Raj na Haryana violence asi Manipur dagi miyam gi mideng hongdoknaba divert tawnanaba thorangni hairakli Tamil Nadu gi CM MK Stalin na lebak sinba thungna Hindi lon chanahanaba Union Home Minister Amit Shah gi wangang adugi matangda Hindi na minai ohenba ngamloi haina Tamil Nadu gi Chief Minister MK Stalin na Amit Shah da phongna singnarakre Hanagi Pakistan ki Prime Minister Imran Khan Kosakhana case kamari lenna chahi ahum jail de leiragani court na YLC pirakrabagi matung Imran Khan bu chahi manga gi oina rajniti dagi athingba thamkhre amadi Pakistan gi Sin manakta Hazara Express ki coach tara train line dagi onthabadagi mioi kun sikre duga marphu hena asoga panangkhre Ngasi ko na Arambai News Guwahati da Mitilon gi pau sandok chaba matang isa loisin jabaga loinana tabiriba singbo amukasuhanna kurumjari